Tekjak India lengang na pugadabani haina khwaramban kaitel da famkiba miyamgi mifam na warep lokhrei. Amadi mahaki isai di matam-matamgi isuda yumfam oibani landabu FIR panba kanana tawnagi haina taptana hangli. Mamukurum jari North East Window TV ki numidangi pau mideng tabiri basingbu manikasna samna taram nokjari. Hauzik pau sandong na pijari. Ngasi luwang samba makha lekai community hall da pangthokiba miyamgi wakat mifam amada ahanba oina Manipur gi Chief Minister Nongthamam Biren Saruk yakrei. Wakat mifam adu maru oina Manipur gi mafam amada nupi ani mafi thongdana miyamang da puduna chatkiba thodok adubu yaningdaba utuna famkibani. Manipur da leiriba tangdu leita daba phibam asida Laibak asigi citizen ama oina aikhoi kari thodang logani aikhoi gi iramdam aikhoina kangani amadi nupi angang da chatharakpa miot minai gi thodokta chenaba khudingmak ahakpa cherak piba amadi irang asida leikhidraba mioi singna taibang mapugi khuyada ingna chikna leiruna ba wakat mifam aduda sarya khiba miyamna minute ama tumina leptuna awaba phongdokhi Thoramaduga mari lenana Manipur gi Chief Minister Nongthamam Biren hai haukiba numit kharani gi mamangda Video viral chatkibagi thodok asi amuk hana leibak asida thoktanaba hotnagani amadi thokiba thodok asi lengangna akanba mawongda condemn tawbaga loinana thawong adubu yaningdaba phongdoktuna state ki oina pangthokpa thoram amani su haiki thodok aduda chainaba mi amata lemna tharoi makhoigi mathakta ahakpa cherak pigani nupi angangda nattabali chalakpa asimak yamna laibak thibani haina su phongdokhi Nahan video viral lama warpa ekogi isan testing tara naked tawraga photo madu yam sathina ekoina action lawe adu ngasi si madu gi against the state wide condemnation ama oi MLA ministers oi mayam oi punamaki kendra khudima ta koi tahon bane amde amona sugumba isan nisha singi mayok na taba yang ay dama miyang yang daba aduga isan nisha sing pingang singbo kai kumnaba moigi punsi da temsing na bidaba haiba pandan do dai koi state wide wena tobuni sing do su tawri aduga si koi ngasi aigi ken do su aigi ken gi pajama yam singa punna suguma posi khamina hoba tung koi le mirol gi da nagar le re thugala India lengang na numitareni gi manungda lan asi loishinba ngamdrabadi masida tholakpa afafada gi tekchak pumba India lengang na pugadabani haina khwaramban kaithal da pangthokiba miyamgi achowa mifam amada laukthokhrei Coordinating Committee on Manipur Integrity Kokomin amadi kaithal gi imasingna sinduna khwaramban kaithal da pangthokiba miyamgi oiba achowa mifam amada Kokomi gi Assistant Coordinator Joy Chandra Konthauzam na hai matik magun laikhraba India gi Prime Minister Union Home Minister na Matam chana lan asi lotion biram labadi ngarang nahan gi video viral oikiba adu thoklam da bayai masi thoknaba India gi Prime Minister Home Minister amadi state ki lengak loisingna sinbani maitai amadi chinko ki narco terrorist singa soknariba lan asida yaudriba maitai pangal amadi naga ichilinaw singna thoklaga Prime Minister Home Minister da taksinduna lan asi loshina ba khonasi lan asi thengnabada lan gi lan kok Chief Minister na oigadabani mai laiduna chenba yaroi Lan kok na mai laiduna chen ba hauna de nupa thokna mayok nasi iramdam gidamak ikat ke haiba mioi lising lai haiba si Chief Minister na kaubinu haike India lengak amadi Manipur lengang na lan asi yengduna laibiganu iramdam kansi lan yengduna lairabadi tahai uhaidaba thodok kaya thoklakhigani masina tungda afabo orakloi haina mahakna makataki India government pudulum ne hai che makoi sindu na tani na na mishamira ko poni pare India government na namdraba Manipur government na namdraba so ai isamu naksen na ni domata ifai fu thonba ai kai do mi tha ko yo makoi na nomi ka ko ni ai nomi na ko ko ta ni ai Manipur le ni nomi shi ai nomi nga tani ai lo da lan su no da lan ka ko se lan gi lan ko se Manipur ki si minister ko yo ne kai do mi moment ne chen de ge la ko na ko ne se ko ta ko lu pa ko na do to si iran lo ni da da I ka le si ga ni cha ma ni si de le ya mi se ai ko ni Manipur ki si minister ko bi ma alu ai ko ni lu fa sing ka mo da ha ti ge
ꯑꯩꯈꯣꯏ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯀꯨꯞꯁꯤꯜꯂꯒ ꯊꯝꯃꯦꯕ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯕꯨ ꯑꯩꯈꯣꯏ ꯅꯨꯄꯤ ꯈꯨꯟꯅꯥꯏꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯝꯃꯦꯕ ꯂꯥꯟꯒꯤ ꯄꯥꯛ ꯈꯛꯇꯗꯨꯗ ꯃꯗꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯄꯨꯊꯣꯛꯑꯒ ꯋꯥ ꯉꯥꯡꯉꯒ ꯕꯦꯂꯦꯟꯁ ꯁꯦꯝꯅꯕ ꯇꯧꯕꯗꯨꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯁꯤꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯀꯔꯤ ꯍꯥꯏꯈꯤꯒꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒ BJPꯒꯤ ꯂꯩꯉꯥꯛ ꯂꯩꯍꯜꯂꯣ BJPꯅ ꯃꯅꯤꯄꯨꯔꯒꯤ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯆꯥꯎꯈꯠꯍꯟꯒꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯗꯨꯛ ꯀꯨꯏꯅ ꯅꯨꯃꯤꯠ 78 ꯁꯨꯔꯦꯕ ꯅꯨꯃꯤꯠ 78 수고 못합시다. 와공남들과 나랑 나한테 왕왕하가 아주 와풍 그런 짜고 와풍과 비해서로 왕왕하가 이거 두리는 거예요. 레이도 많이 불고는 게 좀 이게 야게 뒤로 와풍도 더욱더 ꯃꯤꯐꯝ ꯑꯗꯨꯗ ꯋꯥꯔꯦꯞ 12 ꯃꯤꯌꯥꯝ ꯑꯄꯨꯟꯕꯅ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤ ꯂꯣꯏꯅꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯏꯃꯥꯁꯤꯡ ꯑꯃꯗꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯅ ꯂꯥꯟ ꯑꯁꯤꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯐꯣꯇꯣꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯇꯞꯇꯥ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯇꯥꯡꯂꯕ ꯁꯩꯁꯛꯄ ꯑꯦꯜ ꯖꯌꯟꯇꯒꯤ ꯀꯨꯀꯤꯂꯦꯟ ꯚꯣꯂꯨꯝ 3 ꯐꯣꯡꯂꯕ ꯇꯨꯡꯗ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯇꯞꯇꯥꯅ ꯍꯥꯏꯈꯤꯕꯗ ꯑꯦꯄ꯭ꯔꯤꯜ ꯊꯥꯒꯤ 19ꯗꯒꯤ ꯈꯔ ꯍꯧꯔꯤ ꯇꯧꯔꯛꯈꯤꯕ ꯑꯗꯨꯒ ꯃꯦ 3ꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅ ꯃꯩ ꯆꯥꯎꯂꯛꯈꯤꯕ ꯀꯨꯀꯤꯁꯤꯡꯅ ꯑꯇꯝꯅꯅ ꯃꯩꯇꯩꯗ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ NRC ꯆꯠꯅꯕꯒꯤ ꯅꯠꯇꯦ ST ꯑꯣꯏꯅꯕꯒꯤ ꯅꯠꯇꯦ ꯑꯗꯨꯒ ꯔꯤꯖꯔꯚ ꯐꯣꯔꯦꯁꯠ ꯁꯣꯛꯄꯒꯤꯁꯨ ꯅꯠꯇꯦ ꯁꯨꯝꯅꯒꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯄꯣꯄꯤ ꯊꯥꯕ ꯄꯥꯝꯕꯗꯒꯤꯅꯤ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯔꯒ ꯇꯧꯕ ꯊꯕꯛꯅꯤ ꯀꯔꯤꯒꯤ ꯃꯤꯆꯝꯗ ꯑꯣꯟꯁꯤꯟꯕꯅꯣ ꯁꯔꯀꯥꯔꯗ ꯇꯥꯏꯅꯧ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁ ꯃꯩ ꯊꯥꯒꯦꯔꯥ ꯊꯨꯒꯥꯏꯒꯦꯔꯥ ꯇꯧ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯆꯨꯝꯗꯦ ꯀꯨꯀꯤꯁꯤꯡ ꯑꯁꯤ indigenous nate makhoi asi immigrant ni haibasi mahakna haiba nate research scholar singna haibani makhoi ing sok lising amaga chani pani fuma thoidagi manipur da lakhibani aduga maitai di jahi lising kaya dagi khunda duna lakpani aduna taliba demand asi maram chade oithokpa yaroi haina jayantana phongdokhi mahakna sakliba isai gi matang da phongdokhibada mahaki isai sing asi matam gi oiba thaudokta best tawraga ibani haike amaramda cookie sing bu thagat pasu phongdokhi makhoina tapta si mina khangdre haidana FIR pan bibadagi hena sak khangba hele haike naga singi matangda mana saithaduna sakpadadi naga singna karisu hairakpa leite makhoina pukchol chawba helisu haike taptana makhata na hai lan dabu FIR pan bahaibasi kana su tongnade loinana Ukraine Russia gi lan gi matangda su panduna wangangki lan asi matam khara changkini karigumba cookie singna wakhal taraktuna lan lepkhradi tuna ahongba man lakani aduna tragadi pak loiroi haina su phongdoke sasena di koi atai maram dile bidam di ai ja protection di boiro NRC boiro sel tat di mani boiro abat nak tu or tiba okna di lan si iran si opi tha sasena di masi je opi se india government opi tha siam pa me opi tha na shobli hai ta makoi no koi ba makoi attitude ma sinatrabadi kari koi gani makoi da pa da po tu di koi sarkar da taw da po ne lo ying lo ya da le ba kung gi la ro ko ji kari gi da ko akul mai thar jom mai thar ta ra ada ko support tong ne taw ba da bo koi cooperation bi sai ga pi ni india government si ofi plantation si support taw ge ram na hai ga de alu ji gi thok ba iran si di pasena ba chum da ba si kuki kudi mak indigenous poite kuki kudi mak migrant koi mitai yo puari di ko mitai ka ki wana te koi manipur yo ba puari di si di sai ni sing ali o mari mangal ki mamang ni henda he point tv alu ai da report those don't have the chan kan thang se ni sina auto pro ko so ka da bu ta da am ta da bo ma su se da akoi ma da di akara ma SIS tv da ku ya ni claim to da sam ko shin ni ya mana pa ta ko sam to je no those don't to ya da ba ni sam sa le se no harak tan to ya da wi sam viral ko hel go ni ko ta tam ni ni en thang ba ta ko ko na te ma mang ta da ni kina those don't kan da si ta ta ida to han ma di ki na se te ana um lai na ri ba fruit sing sam na yam thi na ko le ngang ko isu e de se te ata sa ni la ta ba ko da sa ai ta ba kan ni ba para hin na ma di se kun si de hin na ni ka ma ya le la ba in ta ko ta ma ni ma ko fruit ko ka ta 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 ga si se ta ba i se isan sin ni ba ko te na te mo ni fa ga pa mi lo te di apoy tap tap ka ni ma ti si bi ram ba ge ai do ai mo ni mun si bi ni ko tap ta sin kana su khang re mai friend khana khang re tap ta sin man ko wai na ka to national wai tap ta kana na ya de ai au gi ra mo si hoi mo tak si so mo ya si de se pa la mo pa do pa yo wal international wai ka su khalam ya no any port khodi ma any meter khodi ma any ko
ꯇꯧꯗ꯭ꯔꯤꯕ ꯇꯞꯇꯥꯟ ꯐꯥꯔꯁ ꯑꯣꯐ ꯅꯦꯒꯦꯇꯤꯚ ꯍꯥꯟꯅ ꯊꯤꯡꯀꯤꯡꯗ ꯂꯩꯇꯦ ꯄꯣꯖꯤꯇꯤꯚ ꯂꯣꯏꯅ ꯈꯜꯂꯦ ꯑꯗꯨꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯤꯝ ꯃꯈꯥ ꯆꯠꯊꯕ ꯍꯧꯏ ꯃꯃꯥꯡꯗꯗꯤ ꯍꯧꯖꯤꯛꯇꯤ ꯐꯅ ꯅꯨꯡꯉꯥꯏꯔꯦ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯑꯗꯨ ꯇꯝꯁꯨ ꯑꯩꯁꯨ ꯁꯞꯄꯣꯔꯠ ꯌꯥꯝ ꯂꯩꯕꯤ ꯑꯩꯈꯣꯏ ꯇꯥꯏꯄꯨꯝ ꯌꯥꯝ ꯌꯥꯝ ꯆꯥꯎꯊꯣꯛ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯐꯤꯖꯤꯛ ꯃ꯭ꯌꯨꯖꯤꯛꯀꯤ ꯑꯩꯈꯣꯏ ꯇꯥꯏꯄꯨꯝꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯗꯦꯟ ꯃꯦꯝꯕꯔꯁꯤꯡ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯔꯤꯝꯇ ꯀꯤꯕꯤꯒꯅꯨ ꯑꯩꯈꯣꯏ ꯃꯣꯏꯅ ꯎꯀꯤꯜ ꯀꯩꯀꯥ ꯇꯧꯔꯒ ꯄꯣꯠꯁꯦ ꯑꯩꯒꯤ ꯅꯥꯀꯧ ꯁꯥꯟꯗꯦ ꯑꯝꯇ ꯑꯩ ꯁꯥꯏꯟ ꯈꯛꯇꯪꯗꯤ ꯑꯩ ꯇꯧꯏ ꯑꯗꯨ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯀꯤꯠ ꯑꯝꯇ ꯄꯤꯔꯛꯇꯦꯗ ꯑꯩꯈꯣꯏ ꯇꯧꯐꯝ ꯊꯣꯛꯄꯗ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯃꯁꯤꯗ ꯃꯈꯥ ꯇꯥꯅ ꯆꯠꯊꯕꯤꯌꯨ ꯍꯥꯏꯕꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗꯒꯤꯁꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯃꯌꯥꯝꯁꯤꯅ ꯑꯩꯅ ꯄꯥꯈꯠꯆꯕꯗ ꯑꯩ ꯃꯊꯪꯒꯤ ꯁꯨꯔ ꯐꯖꯔꯣꯏꯗ ꯍꯥꯏꯕꯔꯣꯝꯗ ꯑꯣꯏꯅ ꯄꯥꯈꯠ ꯑꯁꯤꯒꯤꯗꯤ ꯀꯔꯤꯝ ꯈꯟꯗ꯭ꯔꯦꯗ ꯑꯩ ꯗꯥꯏꯔꯦꯛ ꯑꯦꯟ ꯑꯦꯁ ꯑꯦꯒ ꯄꯜꯂꯒ ꯒ꯭ꯔꯦꯇꯔ ꯅꯥꯒꯥꯂꯦꯟ ꯀꯥꯏꯅ ꯄꯜꯂꯒ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯀ꯭ꯂꯦꯝ ꯂꯥꯛꯈꯤꯗꯦꯕ ꯑꯩꯈꯣꯏ ꯅꯥꯒꯥꯁꯤꯡꯒꯤ ꯁꯥꯏꯠꯇꯒꯤ ꯑꯦꯟ ꯑꯦꯁ ꯑꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤꯕ ꯀꯤꯠ ꯑꯃꯠꯇꯁꯨ ꯄꯤꯔꯛꯇ ꯂꯩꯇꯦ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯄꯥꯟꯗꯦ ꯋꯥꯟꯇꯦꯠ ꯇꯧꯔꯛꯇꯦ ꯊꯦꯡꯛꯁ ꯑꯩ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩ ꯑꯗꯨ ꯍꯧꯖꯤꯛꯀꯗꯅ ꯃꯁꯤ ꯃꯊꯤ ꯊꯣꯛꯏꯁꯤꯗꯤ ꯑꯗꯣ ꯏꯁꯩ ꯁꯛꯎ ꯀꯥꯟꯗ ꯃꯥꯅꯗꯤ ꯋꯥꯟꯇꯦꯠ ꯇꯧꯊꯣꯔꯦ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯄꯥꯜꯂꯤ ꯑꯗꯩ ꯑꯩꯅ ꯃꯗꯨꯒꯤꯗꯃꯛꯇ ꯃꯨꯟꯅ ꯁꯣꯝꯗ ꯑꯃꯨꯛ ꯌꯦꯡꯕ ꯍꯧꯔꯛꯑꯦ ꯅꯥꯒꯥꯅ ꯀꯔꯤ ꯄꯥꯜꯂꯛꯈꯤꯗ꯭ꯔꯤꯕ ꯑꯗꯨꯗꯤ ꯑꯣꯀꯦ ꯖꯦꯟꯇ꯭ꯔꯦꯜ ꯑꯃ ꯑꯣꯏꯅ ꯎꯔꯛꯈꯤꯕꯗꯨꯗꯤ ꯃꯥꯅ ꯖꯦꯟꯇ꯭ꯔꯦꯜ ꯑꯃ ꯑꯣꯏꯅ ꯎꯔꯤꯕꯒꯤ ꯃꯔꯝꯁꯨ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯖꯩ ꯃꯣꯏ ꯅꯥꯒꯥꯂꯦꯟ ꯊꯣꯛꯄꯤꯗ ꯊꯤꯅ ꯆꯩꯒꯤ ꯄꯣꯠꯇꯨꯗ ꯀꯤꯛ ꯑꯝꯇ ꯂꯥꯛꯊꯣꯛ ꯑꯗꯨ ꯑꯁꯣꯝꯗꯒꯤꯗꯤ ꯑꯦꯐ ꯑꯥꯏ ꯑꯥꯔꯒ ꯄꯥꯜꯂꯤ ꯐꯅꯕ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ ꯂꯥꯟꯗ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯄꯥꯟꯕꯁꯦ ꯌꯥꯝ ꯂꯨꯏꯌꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯨꯀ꯭ꯔꯦꯟꯒ ꯔꯨꯁꯤꯌꯥꯒ ꯂꯥꯟ ꯊꯦꯡꯅꯔꯤ ꯔꯨꯁꯤꯌꯥꯒꯤ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯌꯨꯀ꯭ꯔꯦꯟꯁꯦ ꯍꯦꯛꯇ ꯃꯤ ꯋꯥꯔꯤ ꯋꯥꯉꯥꯡ ꯉꯥꯡꯅ ꯏꯁꯩ ꯁꯛꯄꯁꯦ ꯌꯨꯀ꯭ꯔꯦꯟꯅ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯄꯥꯜꯂꯗꯤ ꯀꯩꯗꯧꯗꯧꯔꯤꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃꯁꯨ ꯂꯥꯛꯄ ꯌꯥꯏ ꯑꯗꯨ ꯑꯩꯅ ꯁꯛꯏꯕ ꯏꯁꯩꯗꯨ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯍꯨꯜꯂꯒ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯍꯦꯛꯇ ꯊꯤꯅ ꯆꯩꯔꯒ ꯁꯛꯄ ꯄꯣꯠꯁꯨ ꯅꯠꯇꯦ ꯁꯤꯗꯤ ꯌꯦꯡꯅꯕ ꯑꯅꯤ ꯃꯥꯌꯣꯛꯅꯔꯒ ꯂꯥꯟꯐꯝ ꯑꯃꯗ ꯉꯥꯡꯅꯒꯗꯕ ꯗꯥꯏꯂꯣꯛꯁꯤ ꯀꯔꯤꯅꯣ ꯑꯗꯨꯒꯤ ꯗꯥꯏꯂꯣꯛꯇꯨꯕꯨ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯆꯟꯕ ꯌꯥꯕ ꯄꯣꯛꯑꯣla ꯑꯗꯩ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯃꯊꯥ ꯁꯥꯔꯝꯃꯤ ꯑꯩ ꯏꯁꯩꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔ ꯃꯊꯪ ꯊꯥꯗꯣꯛꯁꯤ ꯋꯥꯖꯥꯎꯗꯤ ꯉꯥꯡꯊꯣꯛꯎꯔꯦ ꯃꯦꯗꯤꯌꯥꯗ ꯑꯁꯤ ꯈꯜꯂꯝꯃꯦ ꯑꯗꯨꯕꯨꯗꯤ ꯃꯧ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯄꯥꯔꯦ ꯍꯦꯛ ꯍꯥꯏꯕ ꯃꯇꯝꯗꯨꯗꯒꯤꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯥꯟꯇꯤꯔꯒ ꯆꯤꯟ ꯐꯪꯕ ꯍꯧꯋꯦ ꯑꯩꯅ ꯄꯥꯝꯖꯔꯤꯕꯁꯨ ꯑꯗꯨꯅꯦ ꯑꯩ ꯌꯦꯜꯂꯩ ꯄꯥꯝꯃꯦꯕ ꯔꯕꯤꯅꯥꯊ ꯇꯦꯒꯣꯔꯅ ꯌꯦꯜꯂꯩꯕꯗꯣ ꯑꯩ ꯀꯜꯂꯛꯆꯩ ꯑꯩꯅ ꯗꯦꯟ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯀꯥꯁꯃꯤꯔꯗ ꯍꯦꯛ ꯀꯥꯞꯊꯠꯅꯔꯒ ꯁꯤꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯣꯏ ꯃꯥꯏ ꯃꯔꯜꯅꯤꯗꯃꯛꯇꯅꯤ ꯑꯩꯁꯨ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇ ꯖꯦꯜ ꯆꯪꯕꯗꯨꯗꯤ ꯑꯩꯁꯨ ꯆꯥꯎꯊꯣꯛꯆꯕ ꯑꯃ ꯊꯣꯛꯏꯅ ꯑꯩ ꯐꯣꯔ ꯂꯧꯔꯨꯕꯁꯨ ꯅꯠꯇꯅ ꯃꯌꯥꯝ ꯏꯟꯀꯔꯦꯖꯃꯦꯟ ꯁꯤꯒꯤꯗꯤ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯀꯥ ꯍꯦꯟꯅ ꯖꯨꯜꯃ ꯂꯧꯗꯦ ꯑꯩꯗꯤ ꯅꯍꯥꯟ ꯀꯨꯀꯤ ꯅꯨꯄꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯋꯥꯔꯤꯅ ꯍꯥꯏꯅꯤ ꯑꯩꯗꯣ ꯅꯣꯏꯒꯤ ꯖꯣꯏ ꯁ꯭ꯇꯨꯗꯦꯟ ꯐꯦꯗꯔꯦꯁꯟꯗꯣ ꯂꯥꯟꯁꯤꯅ ꯈꯔ ꯅꯦꯝꯊꯔꯛꯄꯒ ꯈꯪꯗꯦ ꯃꯣꯏ ꯄꯨꯂꯞ ꯇꯨꯡꯈ꯭ꯔꯗꯤ ꯈꯪꯗꯦꯀꯣ ꯀꯔꯤꯝ ꯍꯦꯛ ꯇꯨꯡꯒꯤꯗꯕ ꯊꯣꯛꯑꯕꯗꯤ ꯃꯈꯣꯏꯗ ꯑꯩ ꯑꯦꯋꯥꯔꯗ ꯅꯠꯇ꯭ꯔꯒ ꯔꯤꯋꯥꯔꯗꯇꯤ ꯏꯁꯥꯃꯗ ꯄꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯜ ꯆꯥꯔꯦ ꯄꯦꯀꯦꯖ ꯑꯃ ꯊꯝꯃꯦ Rajya Sabha member Maharaja Sanajauba Leishemana video viral oikiba nupi anibu ikai khumnaba manghanba thodok adubu khwaidiki kanba mawongda condemn tawkhrei ngasi Maharaja Sanajauba Leishemana thadorakba condemnation ki cherol amada asigumba anemba thakta kumthaba ngamba miyoi sing lei haiba khalubada mahak Manipuri ama oina ikaiba fawi hari madugumba lichat maitaina chahi lisang sina ngaktuna lakpa na chanabigi pura ona taina badani asigumba criminal sing asi mapunsigi oina para tambigadabani haina MP na fongdoraklei loinana Maharaja Sanajauba Leishemana asigumba kari sukana daba makhagi violence asi lemnaba appeal tawri khuthongna bagi dok sing asi makha sangthabana pumna makta hena awaba nanghangani hari Isagumba nupi ani aduda chathariba thawong adu mama oiba aikhoisu yaningde chainaba singcharak piu adubu maitegi asok yamba tahai uhaidraba thodokaya asina namthaduna thamlaga malem sinba thungna India lengana maitai furupu singnarakpa asidi yaningdi hari thaunaujam lekai makha nupi khutna sinduna kwagaithal thaunaujam lekai da phamkiba wakat mifam aduda sarkya khiba nupi loop asigi assistant secretary Laishram Manglembi na hai tha ahum surakadoraba irang asida thawai kaya ama khangu thakta punsi bikhamna khrei yum kai lising kaya tangkoi on khrei thawai kaya ama na lan joinari ba asida India gi Union Home Minister Amit Shah masamak laktuna yengsilaga numit tarani ki matungda laktuna waroshin purakani haina thajaba piramlaba matung ngasi fawba wahai amata hadana leraklaga nahan viral oikiba video adugi matangda Prime Minister na machin kanglakpa amadi chainaba singcharak pigani haiduna khudakta chainari ba miyoi phagatpa amadi mayum makai maina tumna thadokiba asigumba divide justice asi yaningde ngasi mak macha kainaraba mama sing mapuroiba sainaraba loina bisingi mikap miracoldi India lengak amadi Manipur lengaki mapi mapa oibasina tabidana na thaiduna leiraga kuki nupi anigi ikai khumnaba khongaung nei haiduna khudakta action lokhatpa India lengaki policy asi yabangamloi michang mikhai naidana achum aran thidok piraga chapchaba wayal pathap chubi yu haike
kuki ani khak so bagi damakta di moina justice ne na putoga akhoi gi tawgriba mayam samna harbe state force kaya so thawai thagre misam kaya ba thawai thagre mama kaya masa kaina gre nupi kaya lukrabi ore hujik ahing kappada mongpam da kappada mamit gi mapi kangdre bani sugum bagi wayan bichar di tawdre haraga nupi ani du khatangi damakta di p3 be sin bathungna maitai jati akhoi ba maitai furup akhoi ba mo khoina singnarak badudi yaning de maitai sne ning thau pan balengak sasan tungana leijaramani achum bagi damakta khoi thawai thadok ki dabani dubu siba tarabasu mangjin thana marandu ki damakta thawai thadok ki ipa ipu singduna pom masane khoise aduna khoi tumina leithokpa yaroi chumna bichar tawiu ain kanun khangi ba mayam sina ain gi thabak satha biu maitai bu to khana thambi ganu separate administration separate justice ai khoi yaning de masigi process maina sum tawdo bo eragadi ai khoi makhat aba khoina sangsala bo khongjang da ayat pathing ba mata pibira kanu against the injustice being done to us by the Manipur government and the union government. Yesterday only our Prime Minister Narendra Modi ji, he spoke about Manipur for the first time, and this has hurt us a lot. We know that those two Kuki ladies have been sexually abused and been paraded in front of everyone, and we strongly condemn to those people who has committed those crimes, and we want them to be punished according to the law. But why we are sitting here today is not because of that. We are here because Narendra Modi ji is not saying a word about Manipur, what has happened in the past 3 months. The war or the conflict between the Kuki and the Meiteis has been going on since May 3rd. And till today he has kept quiet. And this is not what we want. We, the people of Manipur, we want peace and harmony. We are all human beings. We are not demons that we would create a conflict with one another. Here we are here to say to Narendra Modi ji that we want peace and we want friendship with all the people living in Manipur. We had been living together since the past 2,000 years, and suddenly this conflict has Manipur asi India gi saruk amani khana matam chana thabak lokhalam labadi ngasi thokliba mihat mipun asi yongna thoklam loidabani haina hana Minister Oiramba and Nimai Peace Committee Kakching gi advisor no maitem Nimai na phongdorakli wafam asing asi Kakching Wairi Panjaw Palum da leiba Olets Home da pangthokpa press meet amada Nimai na phongdokhibani mahang na hai ngarang leibak asigi Prime Minister Narendra Modi na Parliament ki mamangda Manipur da nupi anibu mafi marol amata yawhandana Puduna ikai khumnaba manghanbagi thong adu India amasung Manipur gi thokhaitaba thodokni haina yaningdaba phongdokhibaga loinana mara leiba singbu logi oiba chapchaba thabak lokhatkani haikiba adu maram yamna chai amasung mahaki wafam adugi damak leibak asigi Prime Minister bu thagali adu moinamak tha ahum suzela kadorba kuki terrorist singna Manipur gi chingatamga tainabada Lanka Rabon gi lamda mai thabadawna tumna mai thaba Misi mina kaya thokpa aduna ngasi fawada Modi na machinna wahai ama fawba haidaba si Peace Committee Kakchungi maikadigi yamna kana yaningdaba fawi Modi amasung BJP gi lengak asigi thawong asi yaningdi haina su phongdorakhi भारत के प्राइम मिनिस्टर ना मतम चाना मणिपुर बु नुसीदना मणिपुर से भारत के पार्ट अमनि खंदना तारीख मरी मंगा बाव मनुंगदा तफुम सबक तोरमबदे बा यामना अराजो ओइबा सांगथना मिहान मिपुन तोरिबसे तोरमोइदबनी मरमदुना प्राइम मिनिस्टर अमसुंग बीजेपी सरकार असेबु पीस कमिटी की साइतगी निंदा तोंनिंगी Nupida ikai khumnadaba thawong yaningde China basing ahakpa chirak pigadabani haina Kakching district ke Hyanglam wabagai lamkhai kaithalda nupi miyamna wakat mifam phongkhrei yalhomi kanba lup leirak wabagai Hyanglam khoidum sekmai jina sinduna chathakiba ngasigi wakat mifam atuda miyamna Leiba ngakpak ngamdaba Chief Minister MLA from Thadokadabani Luraba Leiba ki irang asida politics tawbigano India government amasung Manipur government ki anoba ejeda miyam da khanghalu Luk khudingmak amatoina punsilu Manipur da NRC chana halu Manipur da lengak ani leiba yaroi kuki militant singalainari basu lokthokadabani haibana chingba placard sing paiki Lonana lambi mayai da thoktuna nupi da ka henba thabak chathaba yaningde Manipur da lengak ani leiba yaroi Manipur da NRC chana halu waroi sin purak pangamdaba Minister MLA sing fam thado long lip Manipur haiba kholaw kaya su lawki Khongjang adu da Sir Kyarambi sanabam khambi kobi mera paibi amana phongdorakpada Nongpok sekmai gi mafam amada hokiba me thagi marida thokiba thodok amada
Kuki nupi anibu mafi thongdana miyam mangda chathankiba thawong adubu mama oibisingna thamoi sokna yaningde asigumba yanghaidraba thawong asi chathakiba saram chatpasingbu lengak asna athubu matamda matik chaba chirak piyu haina taksilakle mahana makata na phongdorakpada tha ani makhai sujilaklaba Manipur gi irang asigi matangdadi center amadi Manipur lengana Karigumba wafam amata phongdolakpa leitraga mafi thongdaba nupi ani urubadagi mamit pangthorakpa asi Manipur gi miyamna yaningde haiki nupi ani bu akoi phi thongdana jalhangi madu ima singna ngasi yaningde haidana akoi ngasi kadem tawjabani aduna sugumba yanghaidaba saram satpa miwoi singchibu athuba matamna sarkarna matik chaba dandi piu aduga thani makhai sujala phauchida Bharat Sarkar amadi Manipur Sarkarna karimata haidana lairakanda ngasi phi thongdaba nupi ani urakanda mami pangthorakpase ngasi gi Manipur da lairiba miyam akhoina Manipur da lairiba mama oibi amadi nupa nupi puna mangna khoi yaningde haidana khoi ngasi gi wakan famjabani Manipurda Kuki militant singna May ahumdagi makhoigi tonganba lengak amatanduna chatharakliba lan asida sarugyariba tampaki miyam amatoina punduna lan thengnarabadi aikhoi maselda pamdaba amadi asoiba kaya yaurakpa yabana aikhoi amatoina punduna lan thengnaba mathautai haina Manipur Youth and Students Union MYSU na phongdorakle Wafamasi ngasi Baigapati Primary School Porampat Khanglabungda leiba NYSU gi office ta pangtokpa One Voice One Manipur haina mingthonba poster campaign haudopaki thoramda Loop asigi Secretary Sadam Pukri Mayumna phongdokhibani Loop asigi President Legal Advisor yauna pangtokhiba campaign aduga mari lenana Sadam na hai haukiba May ahumdagi thorakliba leibaki irang asina maram oiduna Asok apan nang laba awabataraba amadi relief camp ta leiriba ichun inaw singda mateng pangduna lakli makhata na su pangkhigani lan asida CSO club amadi local gi miyam na sarkya basi yamna afaba ma oirabasu paw fauna dabadagi asoiba ma yawrakpada community pumnamak awaba mayokna bana soijingai mamangda apunbagi oiba lantheng changsinnaba pandamda 1.1 Manipur gi campaign asi haudokpani poster campaign asigi nunggi oiba wakhalondi mahairisingda aki akhang pokhandaba Aikhoi lan pamde, aikhoi ingna chingna leiba pami, aikhoi amatoina punsilasi, MLA Minister Political Party amadi, miyam irai baki damak amatoina punsilasi haike. Lebak sida May 3rd tagi satharagli ba irang singda nupi ani da satharakiba crime amadi furup asibu center thawong singbu yaning da phongdoi Manipur da hujik thokli basi 80 days and a reasonable restriction namaram oiraga fundamental rights right to education dagi horaga right to internet fawba violate toraga infringe toraga lai 140 plus deaths uncountable casualties like rawni officers amadi yum lising kaya mai thakraba misam lising yankai hena lanjenaraga 350 relief camp sing da lairibani sigi fundamental rights amadi human rights violation mayam asibu prime minister na thengna mijeng sambiu haina thamjani praja miyam da hingsa gi wakhal thadoktuna logi oiba remedy lobi naba appeal tawjari Kanglipak asida third May tagi hogduna leibak ki irang da mai holan po mihat mipun simina asok apan nangduna awawa tarba amadi relief camp da lei bai silinau singda maisuna angam mateng tawduna lagli makhata nasu tawhigani adubu hojojek oirigliba thifum asida miyamna masin taduna magi aningba apamba tawnarakpa state asida organization kaya leina amadi lekai club mara paibi leina aikoi masen da asoiba pau phaunodagi kaya ama lakpasina maram oiraga aikoi amato oina punsin nangai tamakta aikoi One Voice One Manipur haina mingthonba poster campaign ama masidagi haudokjare hairiba campaign asibu mai pak namai tamakta lekai da chatuna mifomso pangthokjargani Ngasi oinam bajarda chemical oinam amadi apunba maira paibi oinam na sinduna akoibada leiba maira paibi singapuna wakan mifam ama pangthokhrei mifam aduda chemical gi president M Roma vice president O Sanahanbi advisor sing I Jugesor ibo choba khuman W Daneshwar amadi G Danavir na chungba mioi singna maru oiba mithunglen sing oina sarukya ki mifam aduda Dr L Baleshwar na hauzik Manipur da oiriba fibam asi ngarang khakta prime minister na video ama khaputhoklaga aikhoi gi khongjangda mamai lei hanba ngamloi haike
Matam asuk sangba misi mina kaya ama thokhibadi nongmata su wafam ama faw kangthoktraga nakal namatagi oiba wa phongdokpa asi chumde haiki mahakna hai me ahum tagi thongdok masing khangdana yanghaidaba tahaidaba amukta oikhidriba takhidriba kaya thokre madudi nongmata pandraga karisu nataba thongdok macha amabu matam asuk koiba namsinduna thamlaga nahawnana mifam famba ngairaga puthokpasi fajaba wali haiki Parliament mifam asi mathang tha fawba chathagadaba oibana maitai ekhoigi su chapchaba praman chaba yengba nungaitaba picture kya kuki singna tawkhiba sing adu puthokna ba hotnaduna asengba khanghanba mathau tai haina su makha takhi kare ahum dagi saga gi mayam imai bel singna apai sabu tulung angana ai misal kangana koban panda lekada masasin kaina roki sigi wa kaya mani ro kaya karam kada sigi solution purokani ai roki hazar aba naisar rugi bola tena badana sati balo madu hudi program se yamatuna nare body bari minister na tuna kai solution purokani ai roki hazar balo ai mya masi thamjage program se tuna sort to garani mara putore ba adu nadana atopa akuri mai ni se Joseph leba ahaba orpada mapoina tawkiba kamna numaidaba ngara mai putoi ko chama putro kare ayase ma manare molina ngara putro putna puta mo orega solution no purokani sugum chama purokani ayase ai kasimian kamjari May ahum dagi tholakhiba kanglup anigi irangda mayum thaloktuna lanjena rakhiba Pukhau More Churachandpur Suknu amadi Serau dagi mayang Imphal Charoi Pungda leiba Universal Friendship Organization UFO gi headquarter da lanjena duna leiriba mioi singda patsoi part 1 gi team amana set naba firol aja athak amadi sel gi mating pangkhrei mateng pangba du gamari lenana lanjen laktuna leiriba More dagi khumukcham ibechana fongdorakpada relief camp asda mayam laktuna mateng tauba asidi yamna nungaiba fawi adubu isa isagi yumda leiba haibaga relief camp ta leiba haiba asigadi adumak khenei loinana hozik government na yum sabigani haina tawriba asida leiba ngamoi hanigi leifam aduda leiba yanaba athubu matamda sinbiyu haike Angdaki irang dida tendaba yam leire hawba jumoina hawba dagi irang ninda bina ba sarkana kaimta paikhatte masida hawgi MLA taram di pham thadoi akoi maitai gi di karisu linjen manada bida leibaje tumin ising manung laikum thada leibaje sin nungaite singi lamda leiba police commando di phanek set padang thamme haidi power pi da banina tampak ta leiba police commando di au ba kaw ba net pa pu ba tawba si mem tawi adu akoi si lilik kem da leiriba ibung ipasingna hangbiri ba jingina akoi bo Pizza pizza ko dong wata na nungai na di thame hai babu ako iram dam da di am thuna haningi tigi ayaba je sarkar gi mai gai dagi mieng chang haningi New Jekon da kuki gi imung dagi pochai lauthoklaga Churachandpur da puna bahot narambani haiba nupi mari amadi nupa ani ngasi lekai gi miyamna faduna wahong pahong tauna bahot na ringai da Assam Rifles amadi Imphal East District Police laktuna pukhrei Hiramasida aikhoi gi staff reporter dagi paudam ama lobisi Ekon nagi pochai lokthokna susan bodo punan hona namba maitai nupi mari amadi nupa ani ngasi lekai miyam na phadna wahang pahong tawna bo hona ringai tanjada Assam Rifles amadi State Force ing na sangchi laktuna pukre hairi thawdok asi ngasi ayu pung 13 rom tabada news sekon gi yumdagi pochai khara puthropda thokhibani mioi sing adu Susanpur dagi ni hojina relief camp da leibani hairi makhoina sen yauna yungi pochai kaya puthropda gi lekai gi miyam na pharo matungda news sekon youth club ta pusinduna wahang pahong tawki club amadi lekai gi maira pai bi sing na phongrok gi matung inadi mioi sing asina mafam sidagi pochai lokthokna puthroklibwa si handaki si tharaga ahumlak sure makhoi kuki militant sing in homara haiba gi singnaba lei hairi thawdok adu da barnaka registration number MN05A6299 amadi waheng khomantu Imphal senba magic registration number MN07C0934 gari ani asida lakhibani hairi tanja adu da Imphal East ki SP Ketrimiu Sibakatan Lucingba police personnel singna mafam adu da laktuna yengsinki tungda makhata da pamdabu thawdok sing tholokpa yai haina singnabadagi makhoi taruk amadi makhoina tharokiba gari ani adu police station da puduna sakhi nakal maramda police dagi phangma pawgi matung inadi mioi sing adu news sekon da leiba makhogi mayum dagi pochai sing lokthok sage haibagi ai bacherol Imphal East ki DC da tharakhi DC na ayaba pira matung da pochai sing adu lokthokibani hairi Maitai nupi kaya bu racial discrimination sathaduna molest toba ijat sokpa thabak kaya chathakhiba matamda India lenga ki karamba luchungbana awaba phongdokhiba leibage asigumba thodok asingda
Manipuri singda chathaba miot minaida national media amatana nainakiba leite adubu handaki chungmi ningol anida thokiba thodokta India gi Prime Minister yauna asuk yamna thamoi khongsok sokchin bibasi laibak thibani haina Manipur International Youth Center na thadorakpa cherol amana hairi Manipur International Youth Center ki coordinator T Parijat na khujek piduna thadorakpa cherol aduna hai chungmi ningol anida maitai gi naha kharana nupi gi ikai khumnaba sokpa thabak chathagi haibak viral video amada India ki Prime Minister yauna maitai singbu moral yautaba furup ama oina lana malem gi miyam mamangda uhan ki basi laibak thibani India lengak amadi Prime Minister na Manipur da thokliba wathok asi khangna khangsinadana nakana matagi midyang da yenglaga lengak ki amadi masagi asoiba kupsinna na ba honari kuki militants na hawkiba me kunipanda All India Freedom Fighter Tampatara Award Funkiba Mioi Amagi Loinabi Ahal Oirabi Seraudagi Sorakhaibam Ibetombi Chahi Marfu Bun Minungsi Yaudana Yumgi Kasing Lonsilaga Hingna Mai Haduna Hatki Asigumba Tamthiba Mihat Asidadi India gi Prime Minister Yauna Kanana Su Nungaiti Haiba Wahai Majid Amafawa Fondokiba Leite Maitei Sangi Matakta Tengba Ahinkaya Yauna Landarakliba Asida Manipuri Maitei Nupi Singi Ijat Honggaw na kiba laite haina logadoribra pali balengak asina ngamlabadi miyam amadi lengak asigi mayokta National Highway sing thingduna thamliba singi mathakta action lokhatuna National Highway sing hangdokna ba thabak lokhatkadabani karigumba hiram amatata maitai singi morality bu lana lamjingduna miyamda lana uhanba yaroi aikhoina Myanmar dagi changsilakliba kuki terrorist sing asina makhoigi jalengam kauba manglan gi leipak ama sembagi wakhalonda Manipur da landarakliba asi thengnagadabani aikhoigi miyamgi punsi kanjagadabani masigidamakta miyam punna khena balaitana leminasi haiduna MIYC na thadorakpa cherol aduna makhataki Thasigi haukiba chechat taruki ayukta takil kolom lekaidagi fijam hemjit koba naha ama tera Tongbram lekaidagi hizam linthoingambi luwangbi kobi chahi tara lom surabi nupi macha amaga Jamina Kibadagi ngasi fawba thiba khangdana leiri hairi Imphal Police Station dasu missing report ama register tawkhre makhoi ani thiba khangdana leiri basida ngarang takil kolom lekai gi YPC club ki holda nupa adu gi lekai gi miyam na wakat mi famduna thiba khangjiba angang anibu thibada leibak miyam na mateng pangbiu haina sarkya ki bi lekai gi nupi amana appeal tawrakhe Haukiba Sigi Tangta Ruksidagi Lekai Sidagi Queen of Pamsama Magi Mamina Mazit Aduga Yumna Pizam Haiba Pamasa se Lekai Sidagi Mamada Mana Ponsanani Haidana Hira Maga you Toki Vasidagi Angasu Papa Kuiba Kandaba Adu Toki Banu Missigi Ayuk Sigi Hagai Kansida Angang Pimasama Magi Maminsina Lintuinga Miluang be is a Kuiterato Mamlekai Haiba Angang Pimasasiga Punda Saminagi Havese Hengapamatan the D Angang Pimasasi Mamagi Pong like Bakas they quick hange Adubu Kangama Matong Dangang Sings the Miss Makta Halakidre Nongalagasu Kuiti Sagi Mabani says Sabina Bagi Wakalo do the quick Sanabida Kaigambakata Ugrana Pinanga and the Lagasu Adumunga Siva Dangang Toki Batam to the Halakta Haita Quina Tawam to Pagormen the Pairs and the Laire Adubu Goming is Haitagi Angang Ani Iran's number more Kanda Kuidasu Tangdung like that of Haitare Aquisu Wakanda Wam the Bakuli Kaisis I the Iran Maraxi Angang since Yawara Kada the Kai like behind the phones I could have found among the Bagi Akiba Malakamatam Stada Mana like the Bangangs that's that people to miss it again Mangan Mula Kansida Fonzi Masa Kangdaba Mana Imung Shida Haidipi Masasigi Papada Fonto Bagi Wari Manung the Lagre Adobo High Bab Fonse Karamba location the Toki Hagadi Wongkayaki Laimata Laibadugi Lamdan Hibam Hamduda Magi locations Tui Haidana Police Department the Hibira Bugi Matungina Iran's the Marmorkanda Quima Pam to the Sanction Basiam Tuna Quingam Dre Aquina Su Quigis Haitegi Sanction Nabu of the Quishu Pingam Dre Authority of Government Angang and Yasi and Biri Harakanda Tumatam the Amaromda Tera Tongbram Lekai dasu Youth Forum Tongbram Lekaina Mairapai bi Singapore na sinduna thiba khangdriba nupi macha adugi mari makhong khangan biu haina wakan mifam ama phongkhrei Youth Forum gi General Secretary Darambir Maibam amasung Mairapai bi Luchingbi amana thiba khangdana leiriba nupi macha asigi mari makhong lengang na puthokpiu amadi miyam na su mateng pangbiu haina appeal tawki
ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯏꯆꯥꯅꯨꯄꯤ ꯂꯨꯋꯥꯡꯕꯝ ꯅꯤꯡꯊꯧꯉꯝꯕꯤ ꯍꯤꯖꯝ ꯆꯍꯤ 13 ꯆꯠꯈꯤꯕ ꯇꯥꯡ 3 ꯑꯌꯨꯛꯀꯤ ꯄꯨꯡ 9:30 ꯁ꯭ꯋꯥꯏꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯒꯤ ꯆꯞꯆꯥꯕꯤ ꯑꯃꯠꯇ ꯈꯪꯗꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯇꯥꯡ 9ꯗ ꯑꯩꯈꯣꯏ FIR ꯂꯣꯟ ꯇꯧꯖꯈ꯭ꯔꯦ ꯂꯣꯟ ꯇꯧꯖꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯉꯁꯤ ꯐꯥꯎꯗ ꯆꯞꯆꯥꯕꯤ ꯀꯪꯀ꯭ꯔꯤꯠ ꯑꯣꯏꯕ ꯃꯔꯤꯛ ꯆꯨꯝꯕ ꯃꯥꯒꯤ ꯆꯞꯆꯥꯕꯤ ꯔꯤꯄꯣꯔꯠ ꯑꯝꯇ ꯐꯪꯗꯕꯗꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯉꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯃꯃꯥ ꯃꯄꯥꯒꯤ ꯐꯤꯕꯝꯁꯤ ꯌꯦꯡꯕꯤꯔꯒ ꯈꯔ ꯊꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯇ꯭ꯌꯨꯁꯟ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯉꯥꯡꯁꯦ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯅ ꯄꯨꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯗꯒꯤ ꯈꯪꯖꯕꯅꯤ ꯃꯤꯀꯨꯞꯇꯨꯗ ꯑꯩꯈꯣꯏ ꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯗꯅ ꯈꯟꯖꯔꯒ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯤꯄꯥꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯒ ꯑꯩ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯆꯠꯆꯔꯒ ꯍꯥꯏꯖꯔꯤ ꯃꯇꯝ ꯐꯠꯇꯕꯅꯤꯅ ꯑꯉꯥꯡꯁꯦ ꯂꯩ ꯍꯥꯏꯕꯗꯗꯤ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯤꯔꯛꯎ ꯃꯃꯥꯁꯦ ꯋꯥꯟꯊꯔꯒ ꯂꯩꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯅꯤ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡ ꯐꯥꯎꯕ ꯉꯥꯏꯔꯦ ꯃꯣꯏ ꯍꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯑꯝꯇ ꯂꯩꯇꯦꯁꯦ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏꯁꯦ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯦ ꯇꯥꯔꯤꯛ 9 ꯃꯣꯏꯅ ꯑꯩꯈꯣꯏ ꯂꯥꯛꯑꯒꯦ ꯊꯤꯟꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯦ ꯐꯧꯕꯥꯛ ꯆꯥꯎꯗ ꯂꯩꯔꯦ ꯍꯥꯏꯔꯦ ꯑꯉꯥꯡꯒꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯕ ꯖꯒꯥꯁꯤ ꯍꯥꯏꯗꯅ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯃꯣꯏ ꯅꯨꯄꯥ ꯉꯥꯛꯇ ꯃꯣꯏ 3 ꯂꯥꯛꯏ ꯑꯩꯈꯣꯏꯒꯤꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯗ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯃꯌꯥꯝꯁꯤꯒ ꯆꯠꯆꯔꯤ ꯐꯧꯕꯥꯛ ꯆꯥꯎ ꯐꯥꯎꯕ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯔꯤꯖꯜ ꯑꯃꯐꯥꯎ ꯐꯪꯗꯦ ꯅꯦꯛꯁ ꯇꯥꯔꯤꯛ 14 CMꯗ ꯑꯩꯈꯣꯏ ꯎꯅꯁꯤ ꯍꯥꯏꯗꯅ ꯆꯠꯂꯦ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯍꯥꯏꯖꯔꯨꯕꯁꯦ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯍꯥꯏꯁꯦ ꯃꯃꯥ ꯌꯥꯎꯔꯛꯏ ꯃꯃꯥꯗ ꯍꯪꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛꯇꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯇꯦ ꯍꯥꯏꯕ ꯑꯗꯣ ꯑꯩꯁꯨ ꯌꯥꯝ ꯄꯦꯟꯗꯕꯅꯤꯅ ꯑꯗꯨ ꯐꯥꯎꯕꯒꯤ ꯁ꯭ꯇꯦꯖꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯃꯣꯏꯗ ꯄꯅꯤꯁꯃꯦꯟ ꯄꯤꯕꯁꯨ ꯂꯩꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗ ꯑꯩꯈꯣꯏꯗ ꯑꯉꯥꯡꯗꯣ ꯄꯨꯊꯣꯛꯄꯤꯔꯛꯄꯁꯤꯗꯅꯤ ꯆꯥꯟꯁ ꯋꯥꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯄꯤꯁ ꯑꯦꯀꯣꯔꯗ MNF ꯔꯤꯇꯔꯅꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯃꯩꯇꯩꯁꯤꯡ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯂꯩꯈꯤꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯊꯧꯑꯣꯏꯗꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯊꯣꯛꯂꯛꯄ ꯊꯧꯗꯣꯛꯀꯤ ꯗꯥꯏꯇ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ ꯅꯨꯄꯤ ꯑꯅꯤꯕꯨ ꯐꯤ ꯊꯣꯡꯗꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯥꯌꯣꯛꯇ ꯂꯨꯋꯥꯡꯁꯝꯕꯝꯗ ꯐꯝꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯄꯨꯝꯅꯃꯛꯀꯤ ꯇꯦꯛꯆꯥꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯐꯝꯈꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ amadi mahaki isaidi matamgi isuda yumfam oibani lan dabu FIR panba kanana taunagi haina taptan hangli ngasigi oinati North East Window TV na pijaba numitangi pau matang asal loisinjari mayam bom kana khurumjari